आकाशवाणी इम्फाल Ngangom Kiran पाउ पाजरी अहानबद मरुओ पाउ राज्य पुलिस न हाइरी न्यू कैथन मानबी एरिया दा एटेक चथर किबसिंग कॉम्बिंग ऑपरेशन तौदुना तकथोक्रे कारफ्यू की अथिंगबा पुंखर कोमथोक्लबसु रैली चटपमदि खोंजंग चंगसिनबदि अथिंगबा थमली अमसुंग इजरायली फोर्स अमसुंग पैलेस्टाइन हमास की मरकता खुथोनबगी सांग हेनगलकली नाकलानिमक्ता मियोय लिसिंग अमरोम सीख्रे Security force na chingnaba mafam kayada thibomagi thabak leptana sathari ngarangsu Manipur police na Imphal West jila dagi lalholup amagi miyoy ama phagat ki mangondagi 9mm pistol ama nongoi maru ahom mobile handset ahom amasung cell oina lupa lising ni phumanga phagat ki miyoy si miyam dagi namduna cell khaibada chanaba misak ne hairi Manipur Police Control Room ki cherol amada hai thasi ki taret ki numidang amasung ngarang ayuk angan bada New Kaithan Manbi area da aranba tabu khulai paibasingna nongmai kapsilakpadagi mafamadu da laiba security force singna su handana nongmai kapki tungda singnaba mafam singna combing operation chathaduna khulai paibasinga du takthokki Imphal West, Imphal East Thobal amasung Kaksing jila singda ngase ayuk pung manga dagi numidang aram pung taruk phaba curfew komthokli Bishnupur jila da ngase ayuk pung manga dagi nungthil pung manga phaba curfew komthokli Adumoinamak Imphal West, Imphal East, Surasanpur, Kangpokpi, Bishnupur amasung Thobal jila singda CRPC ki dhara samani phumari ki makhada rally chatpa Khongjang changsinba ain yadu mong da miyam punma amasung loudspeaker sijinadun mi pham pangthokpadadi athingba thamli Mari Lenava District Magistrate Singh Thokpa Hukum Singh the High, Tangai Padana, Aina Yabamong the Miam Pundaba Yadabamadi, loudspeaker Siznagadaba Lairabadi, Mangjongana, District Magistrate Singh the Ayab Logadabani. Luhongba, Laikidabag Aroi Matomangam Pangtok Pamasung, Sarkargi Department Singh the Pangtok Patavak Thorum Singh the Ating Basi, Yauroi Heidi. Sikkim ki isaw na sualaba mafam singda mi kanmam sung tangbang pibagi thabak leptana satari Kendra ki Home Affairs ki Rajya Mantri Ajay Kumar Misra na ngarang Mangang jila gi isaw na sualaba mafam singda satunu yangsin kre mafam da pawmi singda wangang wada mantri na hai awaba tarba miyamda makha tana pibi yaba mateng sing pikigani masigi matakta lambi phawngna dana lairiba mafam singda panduna lairiba miyoy sing thangdoroknaba makha tana honari राज्य के मुख्यमंत्री प्रेम सिंह तमांग सुंगरंग इसाउन सोलबा फिदांग थोंगी मनाक्ता चतुन यंगसन की खोंगचेत अदर मुख्यमंत्री ना अवाब नंगलब मियामदा केंद्र मसुंग राज्य सरकार की माइकेरी के पीबीया मटेंग सिंह पीदुना थुना खुंदा लेता हनबो हनगने हाइना थाजब फोंगदोकी मरग असिदा सिक्किम स्टेट डिजास्टर मैनेजमेंट अथॉरिटी की पाउना हाई इसाउस्ता लेखिदब मिगी मसिंग 53 सुरे मदुगी मनुंगदा लानमी की मिय मापन याउरी मिय चामा मंगा हौजिक फाव थीब खंगद्री केंद्र के सेल थुम मंत्री निर्मला सीतारमण ngarang Varanasi da leiba Banaras Hindu University da mahiroi singi counseling program am hodokre University adugi IIT department sinra pangthokiba thormadu da Srimati Sitaraman na hai lam kaya da hidanabe hengalakba matamasida mahiroi singna makhoi gi tungelaiba klepsanaba masung laibak asibu hena sakut hanana bagi da makkan no hanagadabani Punsi amasung thabak ki khal chanana thabak tawnana basu mantri na mahiroi singna taksan ki pugning wakhal gi laina leiraba miyoy singbu laing na bagi damak sahi asida kendra gi budget lupa koti lising amachani khaktuna thamni haina su mantri na makhata na phongdokki tabiriba pawasi Akashvani Imphal dagini Israeli force amasung Palestine Hamas ki markta khut thongnabagi sang hengalakli nakal animakta miyoy lising amarom sikre Lebanon gi Hizbul militant singsu Hamas ta sagat kre Nahan Hamas terrorist singna Israel da rocket kamarum masing khangdana kapsilaki masung makhoi gi fighters singna khanghodana Israel lom da sangsilaktuna attack chatharaki hawjik mafam aduda artillery shell amadi missile sing kapagi attack chathanari Israel sarkar na hai attack asida hawjik phawbada Israel macha chatruk hena sikre miyoy chamana namduna phakre duga miyoy lising aniromna asok apan nangle amaromda Palestine ki official singna hai Israel da chatharakiba air strike da Gaza strip da miyoy chom homputra sire miyoy lising aniromna sokle Marg asida Israel ki mantri mandal ki mifam no warip lawduna lan law thokre wairikle phim masigi yanglagi United Nations ki athu mifam amangarang numidang pang thokre America ki Secretary of State Anthony Blinken na hai Israel da attack chathar ki badu da America masak ke amarum sikra habagi pau phangle adumanamag pau asi official oina khangdokna bohanari
mahana hai darkar lerbadi America na Israel da anau bulan gi khulai sing mateng pangna na thorang tawri Taramapan suba Asian Games China gi Hangzhou ngarang loisin kre mathang gi Asian Games English ngani kuntarukta Japan gi Nagoya da pangthok lagani Hangzhou Olympics Stadium da games ase loisin bagi chinglam na thorum ngarang pangthok ki Bharat ki hockey sanaroi PR Saries na Bharat ki Phiral paiduna loisin bagi thorum madu da saruk yaki performer lising ani hanbana puning sumaningai oraba thorum kya utuna saruk yari belaibak singi marakta nungsiba masung amatoi bagi wakhalon fauna na bohana ki Olympic Council of Asia ki interim president Raja Randhir Singh na mathangi Asian Games ki damak Japan official oina games ase ki firal sinaki ngasi phonga pauche sing maro pauching idam hojik Mangsatabam Premananda leire Premananda Thagachari Kiran ngasi phonga pauche singda Manipur da miyam gi khongchat mifam pangthokpa sarkar na khudak tagi thingkre haiba pau khudlai paiba singna mitai gi khul singda nomai kapsilakre haiba pau na maro pau sing oina fongnari Sanga Express Manipuri da Kuki Milton Singna Mitei Kul Singda Nomai Kapsilakra haiba pauna ahanba headline tawri Power siga loinana irang asina power sector da chawba chaitheng piri haiba paw amasu sub headline tawduna phongli Umang wamang kanbada pungning changsi haiba Minister Biswajit wafam ahanba lamai da headline tawri pogna famda lamyon thoklaga santi hanjinnaba tawroi hayeng kapnaba ngasi nokhanba pamdi haiba pasoi kendra gi MLA sapam kunjakeswar gi wafam ahanba headline tawduna phongli New Kaithil Manbi amadi yangang pokpi gi akoibada Kuki Singna leptan nomai kapsilakdi haiba pauna anisuba headline tawri Pawasi Huyanlan Paw Naharol gi thodang HL Express People's Chronicle amadi Sanga Express English tasu ahanba lamai da phongli Sana leibakta Manipur da miyam gi khongchat mifam pangthokpa lengang na khudakta gi thingkre haiba pauna ahanba headline tawri Pawasi Huyanlan Paw HL Express Imphal Free Press amasung Sanga Express English tasu ahanba lamai da phongli Unaco Staff Association Khongman na sinduna mahiroi sing pungning thagoi khre haiba pauna anisuba headline oiri Pripakini putaruk suba mapok kumon lakpada lub asigi chairman na yaifa paujel pirak de haiba pau anchor kalam da phongli pawasi ayama pauche sing da phongnari Huyanlan Pauda Kuki Milton Singna hatok pikraba Linthoi ngambi amasung Hemanjit ki mingda apokpa mapa anina uchara thakre haiba pau ahanba lamai da headline tawduna phongli Pawasi Sanga Express English HL Express amasung pongna famda su ahanba lamai da phongli Naharol gi thodang da MLA Minister Singh Pham Thadu haibasi Kuki Singna pamba PR lakna bagi khongthangni MLA Minister Singh Pham Thadokpa matang zadi haiba pauna ahanba headline oiri ngakpi wa amadi kathokpada yumpham oiraga aikoi punna hingminaba yagani haiba Minister Biswajit ki wafamna anisub headline tawri HL Express ta Moidam Pokta nomai kapsinduna landarakre haiba pauga loinana mi leinadraba sana sabi gi yumsing mongsong ole nomai kapsilakba lepre haiba pauna ahanba headline tawduna phongli Ketrigauda nomai yoiba khanana neba mifam pangthokre warep tare lokre haiba pauna anisuba headline tawri Imphal Free Press ta New Kaithil Manbi area da security force na thibu humba gi thabak chathakre haiba pauna anisuba headline tawri Sanga Express English ta mioi ahum afaba makhal gi khulai amadi yamlawa selga konana fare haiba paw ahamba lamai da phongli Manipur da irang thokibadagi Mizoram asi drug puthok pusin tawbagi anauba lambi ama oire haiba paw amasu ahamba lamai da headline tawduna phongli Ganfu Melda Manipur gi lam nauna ming thonjin bada lengang na section waru thonjindana ba lengang na section warol thamkre haiba paw ahamba lamai da headline tawduna phongli Pawasi Tamenglong Times amadi Hills Hornbill Express tasu ahamba lamai da headline tawduna phongli Tamenglong Times ta Israel amadi Palestinian war da miuli sing kaya sikre kaya amana sokapan nangle haiba pauna ahamba headline tawri Afghanistan da thokiba yuar habagi thodokta miuli sing ama siri haiba pauna anisuba headline tawri Hills Hornbill Express ta internet thingbaga mari leinana SGSA na chatharakhiba economic blockade ki khongjang matam khari oina handongna ba wareb lokre haiba pauna ahamba headline tawri Kiran Thagachari Premananda Aroi Bedamar Weo Pau Amohanna Rajya Police na Hairi New Kaithan Manbi area da attack chathar ki basing combing operation tawduna takthokre Curfew getting bapung khara komthoklabasu rally chatpa mari khongjang changshin badadi athing bathamli amasung Israeli force amasung Palestine Hamas ki marakta khut thongna bagi sang hengalakli naklani maktam yoilising amarom sikre Paulo jere